मरोइबा पाव MHA गा Kuki-Zo Council गा वारी सानाबदा नेशनल हाईवे दा मी चथोक चसिन अमदी पोचै पुबा गाड़ी सिंह महौसागुम चटपदा यानक्रे शु चही अमा सांगदोकपदा लोइनाना याना वारोल खरदा खुजेक पिनक्रे Kuki-Zo Council ga yanaduna National Highway hangdok lagani hiring charak asida Naga ses o singna tang nipan gi ahing nongyai dagi National Highway da pot pusilakpa thingadawre amadi aigi aikoi gi hairaga leiringai da kunai asigi apunba sak sahagan minaba ngamdana leiri haina Lok Sabha ina Manipur MP Dr. Angomcha Bimol akoijamna haikre Kurumchari ISTV Pau Ming Tabi Basingbo Taram Nokchari House Pau Santono Pijari Ministry of Home Affairs ka Kuki-Zo Council Gawari Sanabada National Highway 2 Impal Dimapur Lambida Mi Chathok Chasin Amade Pochai Puba Gari Singh Mahusagumna Chatpada Yanakre Hairi PIB na thadorpa cherol amagi matungina New Delhi da Ministry of Home Affairs amade Kuki-Zo Council gi mute singa tangkak naina chatharakiba mifam aduna yanaba asi purakibani haire National Highway da tangdu laitaba phibam da leihannanaba Government of India na Security Force thamduna ngak senbada Kuki-Zo Council na mateng pangani haire Amaromda Ministry of Home Affairs Government of Manipur Kuki National Organization KNO amadi United People's Front UPF kaloinana New Delhi dawari sanabada yanaba wafam kharada khujek pinabaga loinana suspension of operation asi chahi ama sangdokre sugi term and condition gi matangda yanakiba wafam sing adude territorial integrity of Manipur da tungkoina tangdu laitaba phibam ama puraknaba conflict asigi maru oiba mafam singdasu camp sing hongdokpa designated camp sing masing hantahanba manak nakpa CRPF amadi BSF ki camp ta khulai thamba amadi cadre singi physical verification chathaduna foreign national yaubra yangsinba joint monitoring group na ground rule yangsinba amadi shu agreement review tawagi wafam yauri haina PIB ki charol asina makatare Indo-Myanmar ngamkai paringda free movement tingjin kiba amadi border fencing khaba yaning daba phongdoktuna UNC na September 9 gi ahing nongyai dagi National Highway da pot pusilakba athingba thamle haina lauthokre UNC gi threat embargo adubu Naga People's Organization Senapati District Women's Association Senapati District Students Association na mapung phana saugat kani haina ai bacherol thadorakre Handakta UNC gi mihut kangbu amana Ministry of Home Affairs ki luchingba singa Delhi da unaduna hiramasi gi matang da kupna khanakibada yanaba purakpangam khidraba matungda UNC na makoi gi phirep adu lauthorakibani Lisingani kungamari ki January 18 dagi hauna free movement regime amuk leihalu haina UNC yauna tongan balu kayana Changsilakpa leibada natana hairiba phibam adu leitringai mangoinana border fencing tawba yaningde khudaktagi lepkadabani haina Manipur amadi India lengakta Naga ses o singna takshinduna lakhibani Aigi aikhoigi hairaga leiringaida kunai asi apunba sagat minaba ngamdana leiri haina Lok Sabha ina Manipur MP Dr. Angomcha Bimol akoijamna ngasi nomagi oba challenging match beyond menstrual hygiene haibiramda GP Women's College Central Hall da pangthokpa national seminar hodokpa ki thoromda haikre Department of English GP Women's College amadi DMU na sinduna pangthokiba thoram aduda GP Women's College DMU Principal Professor L. Rajan GP Women's College ki Associate Professor and Department of English Dr. Sovana Laishram na maroiba sing oina sarukyake GP Women's College da nauna thamba sanitary pad banding machine amadi incinerator machine ngasi MP Bimol na sangake Thoromatu da MP Bimol na makataraduna ngasi GP Women's College asida thamliba sanitary pad banding machine amadi incinerator machine sing asi lamdam asiki tongan ba institute yauna hospital da thamba hokre marwena
नुपीसिंगना लैबा मफमसिंगदा खुदोंचाबा फंगनबगिदमक तंगाई फदबतगी मशीन असि थंबने MPB मोल मखा तारदुना अखोई मियोइबना फनयामना ngangningba chainingba leirabasu isana khangna responsibility lawraga nganggadabani mi amabu mara leire haiduna rule of law gi chatna kanglun sing wangmada pangangangbagi hainabi asi thadokadabani miyam gi thabak taunaba thagi senpham phangliba luchingba singna ningthau amagumna leirabadi miyamna pendaba ama oirakpa haibasi masana tabani hana mamangda leiramba MP singna Manipur gi issue singi maramda parliamenta wa machet ama phawbangang bangamdana lakli haike social responsibility civic responsibility guy say train the hogadab se khoi dadi ngamarak samarak hana chanaramba thaksi khasi sukai modern gi demand torakpanangi MPM da karmai ngangani chief minister da kamai phana yaning da CM da bawona kam pe nganga chaibam thokti then personal comment mangonda pibagi mahuta anamana magi mana tawba public ki thabak asoi bi khudom mithil nganga da ne akhoi da na personalize akhoi da na mu khalak pa mi single luching mani hairaga ningthau gi type ta ui ai bu thakpi ba ngamba ai bu kanbi ba ngamba chatle aduna laina nare ningthau da haijaru si paisa khara mateng pangbiu ai public office ne man pairasi MP MLA so almaina mathau mato gi tolo pira leine se khumyam na kaurga ningthau na pairam mani na ta paisa ji tawdagi heavy oiram ni na akhoi na su tanjan le moi su pi na ba ngam na bo na ba da di ja ja tawkhala ane ba aduga akhoi masin se tum naira leibine Ministry of Home Affairs ka Kuki-Zo Council ga thengkhang kayarak wari sanakraba matung ngasi amukhana New Delhi da wari sanakhiba aduda chahi ani hena free movement yadana lerakhiba National Highway 2 Imphal Dimapur lambida kilometers amasung essential items puba gari sing free movement ohelagani haina yana khiba adubu NPP Manipurna taramna oi haina yumnam Joy Kumar na haire media da akhanna na khanghalakpagi matung ina NPP Manipur gi president yumnam Joy Kumar na matam kuina free movement oirudraba National Highway asida free movement ohel u haibasi miyam na taknaraga lakpagum NPP nasu taknaraga lakle ngasi wari sanakhiba aduda free movement yahlagani haibase NPP Manipur na taramna oi khongthang asi lamdam asida mahusagi phibam amasung ingtapa hanjilakpagi khongthang amane khongthang asimak NPP Manipur amasung miyamna khaurang nangai duna leiba step amasu oiribani haiki NMNF ki makada Bio Input Resource Center ama Kurkulda hangdokre natural farming na soil health khak natana hakchang soaloi daba chinjak puthokna bagi pambai oi natural farming hen promote toshi haina Principal Secretary Arun Kumar Sinha na phong haikre National Mission on Natural Farming gi makada Department of Agriculture ge District Agriculture Officer Imphal West na Bio Input Resource Center ge ahanba cluster hangdokpagi thoramda wafam asi phongdokhibane Director Department of Agriculture Peter Salam DAO Imphal West S Kennedy su thoram atuda saruk yake Principal Secretary Arun Kumar Sinha na mahusaga sagon naba makhal ge lau pathap asina chathok konana pa puthok lami chemical fertilizer siznabana soan bakhang narakpana ngasi natural farming da changsilakpani haike It is up to the farmer to take it at the farm level and in large scale. So as I said to my officers that we need to really document everything that we are doing so that it will replication will be easier. And if we can somehow demonstrate that the yield is not going down and also the product is better, I think that will be our gain from all these that we are doing. And this can be really, this know-how can be propagated to other farmers. And at a large level we can do this natural farming so that it saves our land, soil, as well as it saves our health, and we become healthier and we have a better life. And also it will improve the income of the farmers. District Agriculture Officer Imphal West S Kennedy na urea Imphal West ta cluster taruk paikhatli Kurkulda cluster anini cluster amada farmer chama laigani cluster da natural farming gi technology pigani puthokliba natural farming gi machak farmers na siznaraga yonbagi khudong chabasu laigani haiki
BRC amana mana yoning ba magi cluster members ni pibam thok piraga yombring ba yolaga ado hendo pathok koduna makha taba atop public institution jai ba dama to ki kudong sa adum laigale aduna ngasi thamjaga toriba BRC dagi tholoi puthok sing asi akhoi Imphal West ki oiriba farmer sing sa phangba yagi kudong sa bu phangani haibasi laiba praja miyam da ju pau bibir manta koi press ki thang da na paudam jari हौखिबा मतमदा लैनखिबा असोइबा अरानबा खुदिंग काउथोकनरगा पुन्ना चटमिनरबदी अखोय अमुक हना हौगतपा ngamgani हाइना एमएलए कुमुकजम जॉय किशन हाइख्रे वाफम असि खुयाथोंगदा पाउमिसिंगा अखनना उनखिबा अमदा जॉय किशन फोंदोखिबने महाना मखा ताना हौजिकी तानफम असि अरुबा तांकक अमने मसिदा मरु ओइरिबासि इंग तप्पा हंजिन हनबदा अखोय पुन्ना सौगतमिनबा असिने इंग तप्पा हंजिलकपा नतना अफबा पुरकदबा लेते ngasi lamda masida tangdu leitaba tapna tapna hanjinba hore masida akhoi masel hunaraga leiba amana amada maral sinaraga leibagi matam oide leibak amaga gi marakta leiriba international boundary asi khangdoklaga akhoi ngakthok janaba ngamkhai khaba haiba asidi akhoi na saugatfam thui haiki country की मरकता बाउंड्री लाइन खाब से मसीदी अखोई लोय मन सपोर्ट तव थोई है तार विदिन द कंट्री दा मस्त बाउंड्री लाइन खा से हाबे नते ऑर्डर पिलर रिंग फेंसिंग भारिबा म्यांमार गा थंगना बा नत्रग सिनागा बांग्लादेश एनी कंट्री मगा मसीदी बाउंड्री लाइन खाब से अखोई की मसी तौदबे यादब थबक नै से मसी अपील तव जगे कना गोन बाउंड्री खाब खोपदा मसी येत प खोप तविदना कोई पुनमगना अखोई की लम से अखोई कंट्री से भारत से मसी बाउंड्री खंगदोक पसे तंगाई फदबने अखोई नत्रगना असुमना कन की कंट्री सी का अखोई पुल लगल लै शहर नत्रग मोय ग मर्ज तौ शहर नत्रग मोय के प्रजा से अखोई लाख से कोन यारे हारे ब्रा रूल ऑफ द लॉ से लैतना कोई परे ले शहर ब्रा से मसे कोई याम कन नैना बदरका लै फ्रीडम ऑफ स्पीच लै हैदना स्टेट से तंगदु लैता दन ब लै होनबा इंडियन गवर्नमेंट अफब थबक तौकलसु थागत पा हैनदबा असोइबा अंगाम कनाम तौरसु सोइ हाइब क्रिटिसाइज तौब ngam एनी कम्युनल ओइबा वाफम जे थंबिगनु चावब तोंब को मियमना असोइबम लेगा माई कम्युनिटी रे सोयना बदनाम तौब यारोय अखोइ पुनमंगना अखोइ कम्युनल के वाफम पुरा पुरा हंदना येंगबा से पुरब कौथोगा अपुनबा भारत के सेक्टम सागतुना मणिपुर ngana बना होनमिन से हाइदुना प्रजाम्यान अपील तौसर Platform worker amadi unorganized worker singbu e-shram portal da registration tawhannabagi special e-shram campaign amangasi thobal da pangthokre Manipur lenga ki Department of Skill Labor Employment and Entrepreneurship ki makhada district administration thobal na sinduna district election counting hall da pangthokpa e-shram special drive adu deputy commissioner thobal hana kamaina haudoke campaign atuda deputy commissioner thobal hana kamaina ngasi pangthokliba e-shram special drive asina district asiki platform workers amasong unorganized workers singda lengak na pipa security benefit amasong insurance panghanbada mateng oiragani hairiba universal account number asida worker natraga labor adugi database loina yaugani masina lengak na pipa security benefit sing panghanbada mateng oiragani ngasigi campaign aduda beneficiaries singda yuan yauba karsu yenthokhi campaign atuda additional deputy commissioner Thobal A Amarjisu Saruyaki The e-shram cards benefits registered for the unorganized sector platform workers to provide access to the central-based database for various social security and welfare schemes. For social security benefits, health insurance, housing assistance, pension and employment as in Pangligini. Reserve Forest area da Kanglon Kaina tongan structure sing sajinduna lairiba singi mathakta Forest Department na drive chathaba amadi takthok lakpagi saruk ama oina Kaksing Forest Range ki manung chanba propose khunau da Laiching Reserve Forest ta ngasidaki eviction chathaba hokre Thobal Forest Division ki DFO Dr. Laisang Tham Jesli ki meeting makhada Kaksing Range ki Range Officer Sundar Huidrom na luchingba Kaksing Range ki apunbatim amana chathakiba eviction drive aduda propose khunauda Laiching Reserve Forest ki manung chanba Sanairam Compartment number 4 Segmai Block area Kanglon Kaina sajilamba structure ani thugaikre hairi ngasidagi chathaba horiba eviction asi makatana leptana chathakigani maram aduna Reserve Forest ki area da Kanglon Kaina structure sing sajiliba singna masa na khangna lokthokpi haina so Kaksing Forest Range ki Range Officer Sundar Huidromna miyamda appeal tawrakle
Hairo khulgi tongan tongan ba mafam singda eviction pangthoknaba mari leinaba singna thorang lokhalakpada yum inkol soklaba khunja singna ngasi hairo kaithelda wakat mifam phamduna eviction gi order adu amuk hana khanabiu haire tungda SDC hairo ki khuthangda Thawal district ki deputy commissioner da wakat cherol amasu pishinduna mari leinaba official sing yawallaga scientific land survey hana pangthokpiu hainasu taksinke Ngasigi wakan mifam aduda saruk yakibe TH Sila Kobi nupi amana karigidamak eviction tauba yaningdribano haibagi matangda wapam kaya thamlakli Tausem subdivision gi manung chana laiba Inpan Kang village da Mairoi Singi Aadhar enrollment program numit nini chupna pangthokre village authority na block congress ki general secretary ti panmai ga khusam naduna pangthokpa program aduki matangda ti panmai na khul asti Tamenglong district headquarter dagi kilometer kunthra rom lapna laibana chathok chasin amasung Aadhar card sanab khonabada khudongcha tabba kaya mayoknabadagi mari leinaba authority ka tanaduna program asi pangthokpani khul asigi mai isingi phibam su patabada natana lambi thongi phibam su sokpana mari leinaba singna yengsilaningi haiki Senior citizen singi oiba apex body ama semna nabagidamak athubada mifam pangthokadore saruk yaningba NGO amati CSO singi thaupuba singna tang taraga nithoi phawbagi manungda All Manipur Senior Citizens Welfare Association mongsangaida ai bacherol pisilakpa yakani haidi Wangkai asigi manungda laiba chingmaironggi lai inkol village asi kaihan biganu amade lai inkol thugai biganu hainang asi lai inkol kanbalup na lai inkol da miyamgi oiba mifam ama pangthokre mifam aduda lai inkol kanbalup ki president Maimom Anil Maitei lai inkol kanbalup ki advisor Khwairakpam Samu DM University ki history department ki assistant professor Dr. Malem Ningthaujamna atoiba mithung sing oike mifam aduda Manipur gi tongan tongan ba civil society organization nupi lup singi luchingbi amade arambai tengolgi tengoloi singsu sargyake Maimom Anil Maitai na laing kolta lairiba miyoi sing ase jahi humfu humbudra hena mafam asida lairaklabani matam mamada leprosy pakpa singna khundaduna lairakpa matamda Manipur miyamna inthokduna thamlakpana awaba kaya matam sangna mayoknaduna lakhe Manipur laingakna lai inkolgi miyam mafam asidagi tanthokna na bahonnarakliba se khudakta lepkadabani lai inkolda lairiba miyamna mafam asidagi atopa mafam amada hongdokpa ngamloi karigumba laingakna thausadaduna lai inkolgi miyam lai inkoldagi tanthokna bahonnaраklabadi maduda thorpa apapattagi tekchak pumba Manipur laingakna pugadabani haike ngasi angaw phaidona laik laisu tambangam darna Manipur hadi mimana bungam darna yede makama thangam darna asukwana leprosi singi masa masune na amukasu miyamne inthok pidana tongana tadran lairiba laikai sida amukamu Manipur High Court maram the Justice of Temple achumagi damta ekhoi sone harib lairiba Manipur High Court kida lairiba phamnaiba punmaksina lahingonda laiba praja singje sahi kunje hena mentally jail phajal ga thambadawna masi khudak da handok da baneba Manipur High Court na adu loina na akhoi Manipur da laiba khunja tariba khunja singse masi sidri bawda mafam sidagi lengro ha basi wafam se akhoi Manipur gi lengon gi praja singi maikei gi thamjari Manipur State Legal Services Authority MASLSA na sinduna High Court of Manipur gi auditorium hall da free legal aid ki matang da khananai na ba mifam pangthokre mifam adu da High Court of Manipur gi judge su oriba High Court Legal Services Authority gi chairman Justice A Guneshwar amade Justice A Bimol su sargyake mifam adu da District Legal Services Authority gi thaupu basing panel lawyers amade Legal Aid Defense Councils na chingba singna sargyake Mifam aduda MASLSA gi Executive Chairman Justice A Bimolna Free Legal Aid haibasi kunai asigi swatharaba miyoi singda phangan gadaba lambi amani Legal Aid Lawyer singna pukchel sengba amade kathokpaga loinana swatharaba sing adubu mateng panggadabani masida kanagumana sel natraga karigumba makhal amagi khudong chaba launa khotnaramlabade aganba action lawgani haike Justice A Guneshwar Sharmana Free Legal Aid Phanganbada Retainer Singna Lawgadaba Thodang Khanganbaga Loinana Masigidamak Hangduna Lairiba Office da Matam Chana Phamduna Tangai Fadana Logi Tengbang Pamba Miyoi Sing Aduda Chapchaba Tengbang Pinana Bahotnagadabani Haike
Manipur State Power Distribution Company Limited MSPDCL amadi Manipur State Power Company Limited MSPCL ge post chamapan taret launanabagi pangthokiba recruitment ge haidok tana leiriba exam result athuba matamda haidok piyu haina takshinduna laglingai cherakta tha asigi anida thabak asi cancel tawre haiduna notice thoraklibasi athuba matamda handok piyu haina All Manipur MSPDCL amadi MSPCL result awaiting candidate ki President Yumkhaibam Manusna Manipur Press Club ta pangthokpa paugi mifam da phongdokre mahana makha tana MSPDCL amadi MSPCL gi thabaki recruitment lokhiba chahi taruk tare lom phajilakle koina namsinduna leiriba thabak asi haidok naba wafam mari leinaba singi mafam da kayarak thamkhre adum oinamak thabak asi haidok pagi mahota September 2 da thabak asi cancel tawre haiduna notice ma thorpa haibasi thabak adugidamak candidate oikiba mioi singde hingna sibaga chap manare mamangda mari leinaba minister na phongdorpagi matungina thabak asi haidok nabagi process ta leire haiba wafam assembly da thamkiba leikrabane maramaduna recruitment process asi cancel toba yaroi Manipur lengak na athuba matamda cancel tawriba se handok pi haike हाइबा नोटिस सिददी नौना अतोप कैंडिडेट सिंग अप्लाई तौगे अयाबा मु पीरिबा अदि एसएससी ना सम लौगनी हाइबा चाही तरुक की ममांगदा एग्जाम थाकी बाई कोइना ngaraang hanta 10 12 थारक एग्जाम angang sing du matau karam na koina competitive exam di phamin ga duri no ba hisu bali belengak sina kitang wakhan ji khanda bi gidabne ba sedagi chahi meam chahi taruk teret mange aduga chahi ama ani hata relaxation piraga ekoi gi punsi se pura phagi ta hanwei mong da la sidi pnd haiba dune koina media gi thongda koina thamjari ofam ji Auzi paugi marthana timbre amatang lominasi मतमगी नुंगसित नुंगसा अमदि अइंग साना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba Kuki-Zo कप सिरप 100% हर्बल प्रोडक्ट नि लोक खुबद नतन नकमही चेलबा अमदि खंगनाव मरेंग मरेंग चटलगा लोक कंखु खुरबा Kuki-Zo कप सिरप थकपियो Kuki-Zo कप सिरप Liver cirrhosis and liver cancer clinic for liver transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist, from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. होंगलकलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनरी अदुने हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फावदबा पुक नुंगाइतबा खोंग हामबा नुंगाइरक्तबा अमदि कुचु कुमेन सेंगहल्लक्ति खुदिंगमक सिबु ngakthokke हाइरबदि जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल दादा ये मकी गनो अजब थमो सिगी से नेक्स्ट टीएमटी ना चेक्सन ना लाक्सिलगा थमखबनिने दादारंग से जुहार हाबगा अमत कीदरबो असुमना मयामना मचलबो नाप्शन दुगम मसिगी युमसिबु असोयंगान कोकदबदगी नेक्स्ट टीएमटी ना नापसेली नेक्स्ट टीएमटी जुहार हाबदि नापतोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का तोकनतिना मतमदा कपाम अमुक हेना एंगल अदले नेक्स्ट टीएमटी स्ट्रेंथ इज इन द क्विक ब्रेक की मतुंग दा मुकन ताम नुकचरी मखाता पाउदा लेबाक इरांग नमरम ओइदुना इमा तंफा लाइरेंबी वांगुगे लांगबन लाई हराउबगी थौरम पांगथोक्तना लाखिबदु जही असिदगी हौदुना इमा तंफा लाइरेंबीगे लांगबन हराउबगी थौरम पांगथोक्लगनी हाइना लाई कमिटीना फोंदोरकले वाफम असिंग असि इमा तंफा लाइरेंबी वांगुगे लांगबन लाई हराउ मथोय तमगदब असिगी मांगोइनाना कुंबी एसिगी एमएलए एस प्रेमचंद्रना इमागी सना संगाई की नौना रिपेयरिंग तौबा अदुदा लाइफम पनादगी कमिटीगी मिहुट अमसु ओइरिबा हानगी वांगु ग्राम पंचायत की प्रधान एल सरना फोंदोखिबने महान मखाताना इमा तंफा लाइरेंबी वांगुगी हराउ मथोय काबगी थौरमस्ते कालेन हराउबा अमदे लांगबन हराउबा हाइदुना अहलु पना अमदे लाइफम पना वांगुगी पना अनिमके अहलमन हक्तक्तगी जथदुना इमागी हराउ मथोय काबगी थौरम सिंह पांगथोक्तुना लाई
थोगलिबे इरांग असिना लेबाकी ओइना नेना तादबा फिबम अमता लेरखिबना इमागी लांगबन हराउगी थौरम पांगथोक्तना लाखिबदो लमदम असिदा इंग तप्पा फिबमदा खरा खरा हंजिलकपा हौरकपा असिदा हंदकी लाकदबा लांगबन थादा इमा तंफा लाइरेंबिगी हराउ मथोय तमनबगी थौरांग तौरिबा असिगी इरोइनना इमागी सना संगाई असे नौना एमएलए ना सेमजिनबबुसु थागतपा फोंदोकपगा लोइनना याइफा थौजाल पिरकले त्रिपुरा लेंगा की मखादा लेबा ड्रग्स कंट्रोल ऑर्गेनाइजेशन की डिप्यूटी ड्रग कंट्रोलर कंचन सिन्हाबु महाकी थोइदोक हेंदोकपा थौदांगीदमक फार्मास्यूटिकल एक्सपोर्ट प्रमोशन काउंसिल ऑफ इंडिया ना इकाई खुमनख्रे ngasi दिल्ली के भारत मांडुपमदा पांगथोकिबा इंटरनेशनल एग्जीबिशन ऑफ फार्मा एंड हेल्थ केयर थोरम अमदा महाकपो आउटस्टैंडिंग वुमेन ड्रग्स कंट्रोलर हाइबा मिंगथोंदा मना असि खुशिनके थोरम असि इंडिया लेंगा की कमर्स एंड इंडस्ट्रीज मिनिस्टर पीयूष गोयल ना होदोकपने पनबे याबदी डिप्यूटी ड्रग कंट्रोलर कंचन सिन्हा महाकी थोइदोक हेंदोकपा थौदांग कयागी मनुंगदा नॉर्थ ईस्ट इंडिया दा इहान हान्ना त्रिपुरा दा माइक्रोबायोलॉजी लैबोरेटरी अमा हांगहनखे प्रेस्क्रिप्शन याउदना एंटीबायोटिक हिदाक पीबदा अकनबा चेक्सिन थौदांग लौखनखिबा सिनचिंगबा पनबे याई महाक त्रिपुरा की मैतै एमएलए येलाम बिरोजित की लोइनबिनी जिरीबाम डिस्ट्रिक्ट की मनुंग चनबा बोरो बेक्रा पीएस ता ड्यूटी तौबा सीआरपीएफ पर्सनल अमा मसादा इशू तौबा सर्विस नोंमैना मसा मथंता कापसिनबदगे लैखिद्रे थौदो सिंगरांग नुथिल पुंग अनि मखाइरोम ताबा अद्वाइद थोखिबने लैखिद्रबा मियोय अदो कुनसुबा बटालियन सीआरपीएफ की दे कंपनी की पर्सनल नि ममिंगना रविंद्र कुमार अपोकपा एसएस राशिपाल चांद कवे हेड कांस्टेबल ने महाक जम्मू एंड कश्मीर दगिने हाइरी आरके सनातोंबी विद्यालय की महरोई सिंह सिंधुना टीचर्स डे की थौरम पांगथोकपगा लोइनना मेरिटोरियस स्टूडेंट्स अमदे मथौ निंगथिना पांगथोकपा ओजा सिंह अवार्ड पीदुना इकाई खुमना पुटख्रे नॉर्थ एओसी लेबा आशा हॉल द पांगथोकिबा ngasi की थौरम मदुदा आरके सनातोंबी विद्यालय की जॉइंट डायरेक्टर मोना तोंग्रमना ओजा सिंह आंगांग सिंहबु लाइरिक ताकपीबा खक्ता नतना क्लासरूम दा मखोइगी वाखलबु अचुंबा लंबीदा पुरकनबा वाखलोन सिंहसु पीरी ओजा सिंह वाखलोन सिंह असि सिंथाबीबा वाटली महरोई सिंहसु डिग्री पाइबा खक्तना लाइरिक हैबने खनगनु हाइखि तुंगदा महरोई सिंह की तोंगान तोंगान बा जगोई इसे की ओइबा थौरम कया पांगथोखि चयोल चुपना चथगदबा जेसीआई वेक ngasi खुयाथोंगदा एमएलए खुमुकचम जॉय कृष्ण होदोखरे जूनियर कॉमर्स इंटरनेशनल इम्फाल आइकोनिक्स के प्रेसिडेंट दीपिका जैन सेक्रेटरी तनिषा जैन जेसीआई वेक के वेक चेयरमैन लता जैन अमदे मेंबर सिंगना सरुक याके जेसीआई इम्फाल आइकोनिक्स के प्रेसिडेंट दीपिका जैन थासी की मापनदगी तरागमंगा फाव चथगदबा जेसीआई वीक असिगी मनुंगदा तोंगान तोंगानबा एसाइन तौरखिबा कानगदबा प्रोजेक्ट सिंग पाइकटकनी अमदे जेसीआई सिंग पुनमिनबा अमदे तानमिनबगी खुदोंचाबसु पीगनी हाइखि एमएलए कुमुकचम जॉय कृष्ण थासी की तरुक आनंद चतुर्दशी नुमित असे यामना अफब नुमित अमा ओइबगा लोइनना बी वेजिटेरियन बी हेल्दी हाइबा थिमदा मियामना मना मसिंग चाबगी नुमित ओइमिनसी हाइखि आनंद चतुर्दशी ना खंगनबा नुमित असिदा मयाम बनु कोइना याइफा पौजल पिजरी नुमित असे कोई वेजिटेरियन डे न बी वेजिटेरियन नेना मसी पिल दौजरी मसी रिलीजन अमदा सौगतपा रिलीजन अमदा कनो तोबी वफम नते अखोइना अपील दौजरी से अखोइगी मरोन थोक्तबा हाइबा करिम ngамजदबा मियामदा वाकटपसु ngамजदबा जीव मयाम से मोय फेवरदा नोंम खतंगदी थांजे नुमिसे अखोइ वेजिटेबल चारगा मखोइगी नुंगाइतबा मयाम से मसी शेयर तौसेना मसी अखोइ थमजबनी अखोइना फंक्शन तौरिबा तकदोगी रिलीफ कैम्प खुदिमोस अखोइ निमिसिदा कोइ वेजिटेबल गातोइना कोइ पिजरगनी तोहान तोहानबा मियाम पुनमक्सु वेजिटेबल से अखोइ चाबियोदना अखिना मसिमतंग अपील तौजरी एनसीसी हेडक्वार्टर इम्फाल दा एनसीसी कल्चरल प्रोग्राम गलोइना टीचर्स डे की थौरम पांगथोखरे डीएम कॉलेज कैंपस ता लेबा एनसीसी ऑडिटोरियम दा पांगथोकपा थौरम अदुदा नवजीत कौर कंबोज रीजनल प्रेसिडेंट ARWWA श्याम कामई डिप्यूटी DGM इम्फाल इंटरनेशनल एयरपोर्ट एन इंगोचा SDPO इम्फाल बेसेश्वर खुमुकचम एडिशनल डायरेक्टर एजुकेशन वैली नचिंगबना सरुक याके मणिपुर की तोंगान तोंगान बस स्कूल कॉलेज सिंगदगी एनसीसी नुपा मचा अमदी नुपी मचा कैडेट सिंगना सरुक यादुना तोंगान तोंगान बा कम्युनिटी सिंगी नाट की ओइब जगोई से सिंग उठके
Group Commander NCC Headquarter Impal Brigadier Bekran Kulkarni Narsimhana Manipur gi oina NCC cadet nupa macha amadi nupi macha lising taret train tauri makoi singa sinangasi makoi da lejeriba jagoi segi talent sing adu utnanaba cultural program ga loinana Teachers Day gi thoram pangthokpani NCC cadet singda makoi na pamjana chatliba lambi asida hena kanaba wakhal loksing oihongna bagidamak thoram pangthokpani haiki Mayang Impal SC gi BJP gi booth level gi mifam pangthoktuna party bu hena mapangal kankhat hanabagi matangda kanakre Mayang Impal SC gi manung chanba polling station 23/18 23/19 na sinduna Mayang Impal thana awang lekai da leba oinam biren gi yumda pangthokiba mifam aduda Hana Mayang Impal Block Congress Committee ki General Secretary ki Thawpuramba Oinam Biren amadi NPP ki waka oiramba mioi singna BJP da nauna yaurakhibada taramna okhe MLA Kongkham Robendro na Mamang da leiramba SC asigi tam kayara kaduna minister phawbo oiramlaba sing aduna tawramba chawkhat thorang ki thabak aduna chahi nipan gi matam asida tawriba miyam gi chawkhat thorang da ki henba nate President rule gi lengak manung asida contractor kharana Hauzik thong saba koilas thaba lotion ribasi yamna thuna lotion hanna ba khonagani SC asigi chawkhat thorang makata na paikhat khigani haike Paurabi Yaifan Harol Kangluki Kunthagama Pansuba Mapokumon Thoram Lup Asigi Sanglenda Pangthokre Ngasi Thoram Aduda retired IS RK Nimai Paurabi Yaifan Harol Kangluki President Oiriba Imoinu Construction Private Limited ki MD Kaithelakpam Ronen Maitei Amadi Lamdam Adongi Masaknai Bamio Kiana Saryake Lub asiba hawdok piramba laikhidraba ahlaman singi photo da thoram aduda saruyaki basingna haikalaikat tamduna ikai khumna botke thoronga mari leinana retired IAS RK Nimaina Manipur da lising machamapal marifu adwaida laikai khudingi club linkhatpaki chatnabi amalairame matam adwaida de grassroots level da miyamga punduna thabak tawbuki chang yamna wanglame matam amada yum amagi thaudok wathok ama thorakpada laikai miyam changduna amadi laikai aduki ahlaman singna pautak piduna mateng pangnarame adubo haujikti sel piduna mi nekthok nabagi chatnabi amalak libasi afaba khudam nate haiki Pogland Pokpa Artist Association Sumanglila Kangluki Nauna Putokadaba Nongthang Amadi Ain Heli Nungsiba Haina Mington ba play anigi Yaipa Thongni Thoram ngasi Langtabal Kunjada Pangthokre Nongthang play aiba Ajit Kumar Laisram Amadi Ain Heli Nungsiba play aiba Yengkhom Samananda Maiteni Thoronga Mari Leinana play director Sarat Karna Play anisida maruena social amade romantic play oiri matam khara laibaki oiriba situation amade covid na maram oiduna lepluraga su athubada miyam da khushinanaba sem saba horagani haiki Nasi-nasi hati tambah bah na nari. Teman-teman tadi dalam lagi tongkar dia pun mereka lila sampai hari na koi kau cakap nari. Aduh laibaki Iran itu na artis itu mari bak musiba Manipur mau musiba karena teman kau mampu sana lagi nasi. Oinam Bros Pictures Production na puthokadaba Binoranjan Oinam na iba amadi Lanchenba Wangkemna direction piba itin pham haina mingthonba Manipuri feature film gi aphathongni thoram ngasi Manipur Press Club ta pangthokre thoromaduda Film Forum Manipur gi chairman Khangembam Kuleshwar amadi senior actor S Mangol Jawsu sarugyaki yai phathongni gi thoram aduga mari leinana Film Forum Manipur gi chairman Khangembam Kuleshwar na film puthokliba miyoi singna film number matamda akaknaba matamgi manungda film number loina ba khonarakpana namliba film adu asoiba kaya ama yaurakpa thengnei madu thoktanaba matam khara lauraga film adu namlabadi hena mai pakpa yai haiki asomda namiba film singsina mogi action da garida mogi tawngamba sakti akoigi kari haita mechanical work moi labor se sidi moina yam hele
mechanical works yam heli technique yam heli kujukla yam heli akoi na moi degi hen ba ya ba si kai ithok jar pa koi gi thamoi degi power pa art and acting se masiti moi na khudum jan ma moi aduna akoi na yekna ba si akoi gi film gi platform sida akoi gi lamba dong na dori se bharat ta le ba film na mayam asiga ko challenge tok dori na yekna ba si masak khang ba tai aina karmai na moi si mai thi bi ge de ge hai bi se Hausi sanabagi pau aikhogi senior sports journalist boy ni thousand da kilobisi Humputra mga suba junior men national basketball championship ta Manipur match mari sanakibada match ama mai paktuna asali Basketball Federation of India gi meng makhada tha sigi tang ani dagi Punjab ki Ludhiana da state kuntaruna group taruk thokna khairutuna chathariba humputra mga suba junior men national basketball championship ki Manipur gi ahanba match ta Bihar gi makutta point kunmari kunthra mari da ani suba match ta Jammu and Kashmir gi makutta point nipumatu manga da maiti khi ahum suba match ta Manipur na Andaman bu point kunthra tara manga da maiti bapi khi mari suba match ta Manipur West Bengal gi makutta point kunthra tarung nipu manga da maiti khre hayeng aroiba match waina nungtil pung amata bada Telangana ga sanagane DC Sandel Trophy First Division Football League ki ngachi sana ki bam match sa Damjol YC amadi Second Division League tana Sandon Popi DC mai pakre District Sports Association DSA Sandel gi meng makhada tha sigi tang ani degi team taruk na grumani thongna khaidutuna Sports Complex Sandel Christian Ground sathariba DC Sandel Trophy First Division Football League ki ngachi sana ki ba ahan bam match sa Singkhu YC amadi Sapikarong YC goal ani chanutuna draw satkre ani subam match ki sana kibada Damjol YC na Liwa Khulen YC bu goal ani amada maiti piki amarom da ground asida association asina sinduna sathariba DC Sandel Trophy Second Division League ki ngasi sana ki bam match sa Sandon Popi DC na Modi CSC bu goal ahum amada maiti piki Saliba tha sigi tang tarit ki nungtil pung amata bada yumnam huidom da leiba huyal lalong thang ta association Manipur gi sanglenda Imphal West Thangta Sports Khulai yaudana phunaba event makhalama pangthoknaba seminar ama pangthoklagani pangthokadoriba event asi mathang sahi gi April tha gi tang 6 gi 8 phawba Association of Indian University gi meng makhada Manipur University na yumbu oiduna pangthokadoriba All India Inter University Thangta Men and Women Championship pini hairi pangthokadoriba event asi gi technical conduct run asi putoktuna honabada Manipur da leiba Thangta gi lob Academy Association Sindam Sang Club Singdagi Thangta gi lamda khang hairaba amamongga loinana sanaroi ani saru yanaba huyel langlong Thangta Association Manipur gi secretary Huidom Sa Babu na thadrokpa zero lamana khangalagli District Olympic Association Thobal gi meng makhada tha sigi tang kunmanga tagi kuntaret phawba Sandy C Ground salungpham da qualify oiraba nupagi team taru amadi nupigi team taru punna team trani thone saruk yaduna sahi sigi ahanba District Olympic Games pangthoklagani hairi qualify oiraba team sing asi mamang thagi August ki tang kunma panigi kunthama thoi phawba tongan ba mafam ahum khangabong mailai kai lampak Sandy C Ground salungpham amadi Sisdo hairokta pangthokiba First Thobal District Senior Kho Championship tagi khankibani qualify oiraba team singna sanaroi singi list entry form Aadhaar card copy amadi eligibility certificate sing Thobal District Kho Association gi Secretary in charge M Manglem amadi First District Olympic Games ki coordinator ice squaring da tha sigi tang nipan phabugi manungda pisallagnaba Thobal District Kho Association gi Secretary in charge M Manglem na thadrokpa chiro lamana khangalagli Thachiri boyai hauji sanabagi makhataba pauda gold medal ani silver medal ani amadi bronze medal ani lauduna Manipur teamna Odisha da pangthokiba marisuba sub junior amadi senior national taekwondo championship ta punna medal taruk lobangam khre August 19 dagi September ani phawba Odisha Taekwondo Association gi meeting makhada
Katakta laiba Jawaharlal Nehru Indoor Stadium da pangthorakiba Mari Suba Sub Junior and Senior National Taekwondo Championship aduda Manipur Amateur Taekwondo Association ki miteng makhada Manipur dagi punna nupa nupi sanaroi kunthra ka hundoina saruk yakhiba ki manungda medal taruk adu lawba ngamlakhibani hairi राष्ट्रीय मोदी सेवा समिति RMSS मणिपुर स्टेट प्रेसिडेंट सनसम सुरजित की लीचिंग मखादा RMSS यूथ स्टेट प्रेसिडेंट RK हेमोचंद्र गलोइनना हंदक मिस्टर एशियादा सिल्वर मेडल लौरख्रबा कोंगबो उचेकोंदगी CH बुलंदशैली बु तरामना ओकपगी अचंबा थोरम अमंगसे पांगथोखरे हौजिलोइसलपदा मरोइबा पाव अमुकना पिजरे MHA ga Kuki-Zo Council ga wari sanabada National Highway da mi chathok chasin amade pochai puba gari sing mahu sagum chatpada yanakre su chahi ama sangdokpada loinana yana warol kharada khudyak pinakre Kuki-Zo Council ga yanaduna National Highway hangdok lagani hidingai cherak asida Naga CSO singna tang nipan gi ahing nongyai dagi National Highway da pot pusilakpa thingadawri amadi aigi aikhoi gi hairaga leiringai da kunai asigi apunba sagat minaba ngamdana leiri haina Lok Sabha Inner MP Dr. Angomcha Bimol Akoijam haikre Ngasigi oinadi ISTV na pijaba pau matang selujare miyang tabiri basing bom kana kurumjari